Matamgi Manipuri Wari YouTube channel asibu tabiriba mayam pumnamakpu taramna okchari. Mayamna pamna tanakraba Rajluxmi Khumanna iba wari aigi maching phattabi nushibi hairiba wari asigi volume 2 Hui Houdongsu Nungshinabra haina mingthonba wari asi amuk puduna lakchari. Wari asigi ahanba saruk mayam punna taminarasi. Thoibi Nungcthoi Tare ngai ko lore ai bathroom da leye as khara thuro me parlor chat ka duini babi ga mami ji ga na chari hauji pau chat brana hoi he loire haraga Anjali Maheshwari Marwari nupini Nungsitombi gi high school taminarakpa mamanabi numit nini gi matungda luhonga daure Baroda bank ki manager Gujarat tagi Siddharth Baghela da Lushilomi pung amadagi mehendi ni Hoi ba Nungcthoi bathroom dai tholaklaga dress up prap tawi aduga Anjali ga parlor chatnaba tholai Anjali shopping ana chalubana faroidra haidi facial tawba loraga amuk chatpado nungai roeba hoine aduna farani somdana lembi nangbu loidribro loireda angang se pamper amta fat change tawbigige aduga lore Tenglene, kari no nang na laini haibudubo. Khoi benaugi bag ni, aduga slipper ne, aigi kari no kraga. Akoi jangi di lairoi dro haise. Yare, laimandana thampam lairamaro. Nang na nanaw nupi nushiriba dumaina, ai su nushirini ne, ichando. Ho, aikoi di hakka laizadiye, dana faikan bado adum tawbiro. Asigi amu kochi kolai si yunguni. Loire, chalas lao. Malengamba amadi lembi sanasu Nungcthoi amadi Anjalina shopping laiba mall du lai. Anjali anarkali salwar ama trial room da changaga matching oibro oidabra yengli. Thoibi yengune kamai tawe. Wow, super nice. Adudi siloroge. Lauro. Ado, nang apamba makaludana ay laibige. Hoi bema nangi oina kalo ay laigeba. Yadi. Adudi wallet ama laibiyo. Nang na yampamzaba ma nangi ni kalaga thamagi yarabra. Ado, nangi su apamba mahayo. Hayengwai ibu miss tawnaba poto uraga. Ay su kudangi gari ama laibiyo yarabra. Of course. Asumna marup anido moini gi apamba potsingdo amana amagi leiraba matungda harau parlor chatnaba tholei lift leiriba domda lakpada malengambana macha nupado pamaga lembiga lakpado hek urure Nungcthoi na malemgan basu macha nupado lakna lakpada Nungcthoi na chap lepaga thawai nungaitana mapi rachena mangonda munne yengaga leirambado ure Chatlambadagi masu chunglep lepi aduga Nungcthoi da mara lairaba mi amagumna thawai nungaitana yenglaga lei lembi di malengambana lephawbado khangdi ngang-dana adum chatki Thoibi what happened murti dawna chunglep lepaga leirido kaigino Nungcthoi wakhal lakpa mali mapido fatfat taithoi krishtogde chalase Anjalina maningde yengthorakpada malengamba lepambada ure angang pamaga Oh sige ware loser se ubera strong woman nangna ngasi na pitari se pido pamui ko ai sibadoina kapna bathamo pido lao chase asi haraga Anjalina khudang pairaga chingaga lai lembi su ontholakpada malengamba leramdabaduda amuk thirei malengamba Lairiba domda Anjalina Nungcthoi khudang pairaga chinglaga lakpada lembina malengamba manakta lakpaga mapa chane Nungcthoi di lembi udri malengamba dai mitfam hongdi Anjali di malengamba urubadagi saubada loikre Ima Anjalina sauna chingaga purakpada Nungcthoi lembiga thengzine lembi sana Nungcthoi bu ure lembi Nungcthoi ubada michana bangam draduna maidu laithoki
Sana, kamdauri, nungairibra. Lembi sana khumdi, non thaduna tumina lay. Phare, khumningrabani chatlage. Nungayai fana panbo yuko. Aina thamoi singna bor piri. Dama lembu luna tawbiyu. Magi punsidi waduna talaklabani. Adudasu lembi kemta khumdi. Malengan basu Nungcthoi wahaido tabada thamoi puba ngamlakraduna mapi sintarai. Chatlamdaiduda Nungcthoi piroinana chakna malengan bada yenglai. Malengan bagi pina thumalaba saktamdubu urubada amukka hena pukning nushiraduna kappi. Lembi Nungcthoi da amuk yeng, malengan bada amuk yeng. Anidugi shindo ubada madi khoiri chakpada lori. Nungcthoi su Angelina chingduna pukre. Da, chalase. Malengan ba mapidu fatfat taithui aduga kumlai. Kaigino, kaidore. Kaistaude, chalase. Nang pot laiba loirabo. Loide, daw yararoi. Lembi, kaino, daw yararoi haide. O, yam imo tarisidi thainagi lairangi lainam ningsinglakpaira. Lembi, yare. To, chalaslo. Asomdasu Angelina Nungcthoi bu themjinbi. Parlor facial tauringai manungdasu yam kapi Nungcthoi do. Anjali su araiba makai keraga Nungcthoi amadi atai mamanabi singa loinana mehendi function dugi damakta thoklei. Nungcthoi modern woman ama oirgasu masagi natki chanabi fizolbu yam pamjaba ngakna chachaba nupini. Thoklaiba nupi singdu mayang ngaktani. Makhoisu makhoi chanabi natki fizol setli. Nungcthoi su maitei aikhoigi natki fizol khwangi phige phanek blouse rani phi modern style da mana comfort oigadaba mawongduda fidu ningthini semlaga illi. Aduga yamna nungsiba mana mayangi bindigi mahutta laibakta malem laisanami. Tasingna maitei aikhoigi culture se yamna inakuli haibada haiman bathokloi. Thoibi, looking stunning, super. Asing bagi. Yam fazaye. Nangi traditional dress na henna fazay. Aduga nangna laibakta namise karino. Malem laisa kawi chandan gumbani singna hairabada laibakni. Oh, yam fazaye. Set yam nakai. Thank you. Nang su fazaye bema yare lao. Mina nangbu kanya oina kalamani. Aidagi nang na hena fazaba henman kre. Is nang sidi. Ado nang su mehendi sangudana. Hoi, nang mista hognaba sangage. Anjali ga Nungcthoi ga changlai. Aduga holduda mehendi sangnaba famtarai. Mehendi sangba haure. Ngaktang laibaga phone lai. Thoibi, phone amta paikat piyo. Hoi. Phone do pick up tawraga Anjali gi nakongda thami. Hello Jan. Ai lai. Kana laino. Horen numidangda sangita lakani haraga mehendi da nupa laknadabni. Oh, aigi Manipur dagi friend ama lai habdo luhongba yawba. Mana nanga wari yam sananinge unanange na thawbada lore. Aduda lakpani. Aduga nang busu ninglakpa. Kyam ke tharage. Oh, pamuba haibadura. Ka yoraklage noibo. Yorakadore. Ado aina hangwadi khumdi. Kyam kirageba. Yam ke thari. Karigi yam kiriba. Nangbu yam ngahalage na. Yam cha anjanu ko. Hoiba, ado ai mehendi sangliye. Phone se thamage. Yorakpaga hairoba. Hoi, bye. Phone thamkraba matung mamanabana. Bye. Kayang walige yogadaba. Yogadore, sigi gali sidani. Ngehak leibaga sit pamuba madi atay mamanaba kharaga siyok silay. Siddharth Anjali da call tawi. Anjali, ay yawre. Hoi, ay Rasri tharake maga changminaro. Hoi. Rasri, na jiju yawre hai mapanda leiba male.
ꯅꯪꯒ ꯑꯗꯤꯇꯤꯒ ꯑꯝꯇ ꯊꯣꯛꯂꯨꯁꯣ. ꯑꯧ ꯗꯤꯗꯤ. ꯔꯥꯖꯁ꯭ꯔꯤ ꯑꯗꯤꯇꯤ ꯍꯧꯔꯒ ꯁꯤꯗꯥꯔꯊ ꯑꯣꯄ ꯊꯣꯛꯂꯛꯏ. हाय जीजू. हाय साइली सेवा. कैसे हो? ठीक हो. मनुंग चंगो. पामुबा अंजलि की मनाउनुपी राजश्रीदा मिची कापसिली अनिरग अहुमलक. करी नुपानु सिबो ngawru zala. पामुबासु सिद्धार्थ चिरोन तवी. भाई नई फियांसी दो फजरम दमाली. कमाई खंगिबा. मनाउ नुपीसे याम हॉट लोई. नंगी नुपी उबा यादबा लैनादो अमुक हौराबा. असिदी यारोको कारण तौनु. पामुबा सिद्धार्थसु अमुक मिची कापसिली. सिद्धार्थसु पैरपने येंगलै. नंगसिदीबा. जीजू चंगो कैदौरे सुम लेपदी कायरिरो. इकायदे चंगागे. सिद्धार्थ का पामुबा यावना मोय मरी चंगकपदो उबदा अंजलि की मना मना सिद्धार्थ की मना लै. लम्याम हेलिको सेट नंग मेहंदी दा नुपा की थोरम यावदेको. सॉरी बाबी. अदो माया मुनिंग लक्पा अदुइनेबा. याम नोटी ओइजनुको. ओइरोइबा. सोमदना नुंगसीथोइबिदो रूमदा मागी फोन लेहौबदो लौबा चंगै. मादी पामुबाबु उद्री. अदुगा पामुबानसु नुंगसीथोइबिबु उद्री. पामुबदी सोमदा अंजलि की मनाउपीदा इरांग कापतना मिची कापसंदना तौदना लैरी. राजश्री असिगी नुपासे नोई जीजूगी फ्रेंड से याम हॉट ओइड्रा. नोफिट तवसे मगुन याम लैट्रा. ऐसु खलिने असि नुपासे ओइना कोइरसिराना. सोमदना बेमा नंबु कैदोंगै थोलक्तोइनो. डेट 12 तनी लुहोंबा हंचितने. रिसेप्शन यावबा लोइरागा अदुम थौलानी. ओ फारे फारे. नंग बाबाना मतोमते हैंडल तौबा ngamdre. सोमदा थबक मयामसे. औ ममा आई थुना लागे. अदो खोई नमगा तामोचौगा पाउ फाउनादे. मोइनी थोलकनी हाइबदो लाबो. हयेंग योरानी हाये. ngaiko nang machaubi paige hairi pahelake ko. औ पाहेलो. माबो इचा थोइबी नंगबु कैदोंगै लाक्तोइनो. माबो आई हंदक हप्तासदा लानिये. ओ फारे फारे थमोरा अदुदिया. माबो आई मखादसु मयामना ngaihौरिये. फारे फारे थमलगेको. नुंगसीथोइबी फोनदो थमगा प्रप प्रप हेक थोक्लै. पामुबसु वाशरूम चंगनिंगे हाइबदुदा राजश्रीगा अदितिगा लंबी तापोइना मथक्ता राजश्रीना लैरिबा रूम अदुदा पुरई. थापलबा मिरमसिदा पिकलबा फुरुप मैतै एखोइगी नाटकी फिजोल सेतुना यामना चिंगलेमना लाक्लिबी नुंगसीथोइबीबु उरुबदा पामुबा चटना चटना मसादो नर्वस चली. काइदा कैदौबा चलिनो हाइबा फाउ काउबगुम तौई. नुंगसीथोइबीसु पामुबदा हाइफिट येंगलै. अदुगा अदुम थोइने येंगसिलुदना मखादा कुंख्रे. अदिति अमदी राजश्रीना हाइरिबा मयामदो अमता तादे. तुंग हन हंदुना नुंगसीथोइबीना चटखिबदो येंगी. खंगौदना मांगदा लैरिबा पिलरदुदा मकोकतो कोक एसिली. मतमदुदा वाखल लाई. अयोमा सीरेहे. ए मांगदा लैरिबा पिलर सिफा उद्रबो. हाँ अदुइ नते. तू असिगी रूम सिदा चंगो अदुगा वाशरूम लैबने. ओ थैंक यू. पामुबा वाशरूम दा लैरिबा मिंगसेल अदुदा येंगी मुन्ना. हइस कैनो अइगी मिहुलसे कैनम तौरी. अमुक्ता फाउकिद्रिबा इहुल अमा फाउइने हुजकी नुपीदो उबदा. मैतै नुपीसु माली फिजोलदो उरगदी. अदुगा सिदा कमाइना लाइजानो. नते माइसिबो सिटकी फियांसीगी फ्रेंड ओइरा जालाने. एई बहंगसिरने. हेरा नुपानबु नुपा हाइसिदी माय अरेबा मखै कनगदबनी. अदुददा अपाम्बा पोट फंगदबनी. नत्रने पामुबा. मथंता मिंगसेलदुदा येंगागा नोकचै एक्टिंग सु तौसिली. ngaiko ise मीना मिदना नोई अइना नोपदा
Hanubi fo ngawi kai haise. Haise. Ngasai nupiduna aingonda ngawnaba aibu magi mamangda changsin smile torasirane. Asi hairaga matomta nofe tawi. Ngasidi leisabi sakyenbi ama kelalagi. Aigi minokta ngaholagi. Oi pamuba, nangna hot asam orise kaigino ha. Nangna nasak phajadana leisabi mayam ama tumba jaba khangnare. Nangi wakhalda loina ngawnare. Nang nasak phajabagi naralni ko. Thanks God. Aibu nupi nyam ngawnaba nupa ohenbibagi. All the best pamuba. Pamuba masang matau yam phajaba nupa ama oibagi chungpiral chaba pakhang amani. Magi masada koktagi ton fauba awatpa mata leite. Kulay kuchuni. Mamit mana lauktak tawi. Manaton piktakna tumtak tawi. Wang chawi. Figure su phajai. Athletic body ni. Adu su mathakta saktada nattana qualified oiraba misakni. SBI bank ki manager ni. Magi punsida masing thingamdana nupi kaya koikre. Adubu tasingna nupi dubu nuksiraga koikibadi amakta yaudri. Haibadi nushiba karino masak hanglaktriba nupa amani. Mitki ngehaki phajaba nupido laknaba flat tawba ngaktani. Adubu maduna maram oiraga nupi oibigi izatbu hantana khanba misakti nate. Nupi phana koizarasu mit yamzarasu nupida fattaba lichat chatki khanba misak amadi nate. Matam khudimakda nungai thokpa yam hai. Matam khudingda smiling face dalai. Aduga awaba karino su khanglakte. Adubu Nungcthoi thaplaba miramsida piklaba maitei hariba furupsigi natki chanabi phizol setuna chinglemba saktamdu urubada punsida amukta faukhidriba ihulama faurakpagum tawi. Pamuba washroom dai tholakle. Aduga makhada nupi mayam mehendi sangliba domda koyeng yengduna Nungcthoi leibre yenglei. Aduga Siddharth ki nakta changlei. Yar, nang sida Manipuri dress sepi nupi do urambra. Kanano Manipuri dress sepi aibo. As masak fajabido. Haurabra nupi amta uba yade. Flat tawdogi amuktaiba. Nupi do koibra su nattaba. Nang mahau khangdabaini. Flat tawbase punsidane yam darkar oi. Mani makha tabiyu manager sahib. Flat tawbana hakjang phana thamanbada mating pangi. Achumbani makha tabiyu. Nangna hek ubada phajaba pama nupido aduda flat tawgadabani. Maduna thamoise mathu marang hawali. Makhadi adaidi thamoi chongkalaklani. Adaidi hena chongkaladi hena pam tarni. Pam hena tardi igi khongje yankalaklani. Adaidi Stop. Yare to. Nang adumai tawringai da ko pakhangariba nupi phangdabo horodabni. Kaidagi chahi kumapan suzarasa ise Taranipan gi pakhangni khanjarini. Manipur gi hot handsome bachelor hardi Mr. Pamu Balaisam khangaba. Natumta thagatpada kachin koya yore nang. Tu adi nupisira nang na harida. Pamuba manglambadagi fat yengthokibada treda juice puraga lakpada ure. Mutta ngatang laikre. Gongon kakhe nganglambado mamit kado lakthoga mai mawongduda Siddharthna begda pop tharei. Oi, asira haibani. Mane bhai, ai try amta tawruge. Okay, all the best. Pamuba nofet tawna juice yelibi Nungcthoi gi manakta changsilei. Nungcthoi su Pamubada haifeti yenglei. Adubu thoina munna yangsilude. Adum magi juice yanbam thokpa yeli. Pamuba Nungcthoi na mabu ignore tawraga chatkibado masada ingak ngakpa fawi. Aigi minok ngawdaba nupi amata yawtri. Aina nofetang tawbada aingonda cancel ngatani. Aduga sigi nupisina aibu ignore tawramaga yangsinada saraga chatkiba. Nati mai sibu ai pamdri jalane. Aibu pamdaba nupisu leiboire. Amukasu Pamuba Nungcthoi gi manakta changsilei. Hi. Response pide. Nungcthoi nofetsu tawdi. Tumina lei. Aduga kemta react tawdabida Pamubada yengi. Ai ming Pamuba Laisram. Oh,
ꯀꯦꯝ ꯈꯨꯝꯗꯕꯤꯗ ꯑꯃꯨꯛꯀ ꯆꯠꯀꯦ ꯇꯧꯏ꯫ ꯅꯨꯡꯁꯤꯊꯣꯏꯕꯤ, ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ, ꯁꯣꯝꯁꯦ ꯃꯩꯇꯩ ꯅꯨꯄꯤ? ꯑꯧ ꯃꯥꯅꯦ ꯃꯩꯇꯩ, ꯑꯩ ꯃꯩꯇꯩꯅꯤ꯫ ꯇꯥꯛꯇ꯭ꯔꯁꯨ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯈꯜꯂꯤ꯫ ꯑꯣꯀꯦ, ꯑꯩ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯦ, ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ꯫ ꯄꯥꯝꯃꯨꯕ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯏ ꯅꯨꯡꯁꯤꯊꯣꯏꯕꯤꯅ ꯃꯥꯕꯨ ꯏꯒꯅꯣꯔ ꯇꯧꯕꯒꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯩꯕꯨ ꯃꯥꯅ ꯏꯒꯅꯣꯔ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯃꯥꯏ ꯕꯤꯍꯦꯕꯇꯣ ꯑꯩꯉꯣꯟꯗ ꯍꯦꯟꯕꯖꯥꯠꯂꯣ? ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯁꯤꯗꯥꯔꯠꯁꯨ ꯎꯔꯝꯃꯤ꯫ ꯄꯥꯝꯃꯨꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ ꯍꯦꯟꯁꯝ ꯄꯥꯝꯃꯨꯕ ꯂꯥꯏꯁ꯭ꯔꯝꯕꯨ ꯏꯒꯅꯣꯔ ꯇꯧꯕ ꯅꯨꯄꯤꯁꯨ ꯊꯣꯛꯂꯛꯂꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯚꯥꯏ, ꯅꯪꯒꯤꯁꯦ ꯀꯔꯦꯝꯅꯕ ꯃꯥꯜꯂꯤ꯫ ꯅꯠꯇꯦ, ꯅꯪꯁꯨꯕ ꯋꯥꯈꯜꯗꯤ꯫ ꯄꯥꯝꯃꯨꯕ ꯍꯟꯕ ꯂꯩꯇꯦ, ꯑꯃꯨꯛꯀꯁꯨ ꯅꯨꯡꯁꯤꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯍꯥꯏ꯫ ꯅꯨꯡꯁꯤꯊꯣꯏꯕꯤ ꯃꯥꯏꯗꯣ ꯄꯥꯝꯃꯨꯕꯗ ꯌꯦꯡꯈꯠꯂꯛꯏ, ꯋꯥꯗꯤ ꯈꯨꯝꯗꯦ꯫ ꯄꯥꯝꯃꯨꯕ ꯃꯤꯆꯤ ꯀꯥꯞꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯅꯥꯆꯨꯡꯕꯤꯗꯦ ꯅꯨꯡꯁꯤꯊꯣꯏꯕꯤꯗꯣ꯫ ꯍꯥꯏ ꯑꯟꯖꯂꯤ꯫ ꯍꯥꯏ ꯄꯥꯝꯃꯨꯕ꯫ ꯃꯦꯍꯦꯟꯗꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ꯫ ꯅꯪꯒꯤꯁꯦ ꯁꯤꯗꯥꯔꯠꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯦꯍꯦꯟꯗꯤꯒꯤ ꯀꯂꯔꯁꯦ ꯃꯌꯦꯛꯇꯤ ꯁꯦꯡꯗꯧ ꯃꯥꯜꯂꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤꯊꯣꯏꯕꯤꯗꯤ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯤꯗꯤ ꯑꯗꯨꯒ ꯈꯪꯗꯦ, ꯃꯥꯒꯤ ꯈꯨꯠꯇ ꯁꯪꯂꯤꯕ ꯃꯦꯍꯦꯟꯗꯤꯗꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯍꯦꯟꯗꯤꯒꯤ ꯐꯪꯁꯟ ꯂꯣꯏꯔꯦ꯫ ꯁꯪꯒꯤꯠꯀꯤ ꯇꯧꯕꯗꯨ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯅꯔꯦ꯫ ꯑꯟꯖꯂꯤ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯕꯤ ꯔꯤꯃꯦꯀꯞ ꯇꯧꯔꯤ꯫ ꯊꯣꯏꯕꯤ, ꯅꯪ ꯍꯣꯔꯦꯟ ꯖꯒꯣꯏ ꯁꯥꯗꯣꯏꯔꯣ? ꯏꯁ, ꯑꯩꯗꯤ ꯍꯩꯇꯦꯗ꯫ ꯁꯤꯠꯀꯤ ꯃꯃꯥꯟꯅꯕ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯄꯥꯝꯃꯨꯕꯗꯣ ꯅꯪꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ꯫ ꯑꯁ, ꯑꯗꯨꯏ ꯃꯤꯗꯣ ꯑꯩ ꯍꯩꯅꯗꯦꯗ ꯑꯟꯖꯂꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥ ꯏꯒꯅꯣꯔ ꯇꯧꯔꯤꯗꯣ꯫ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ꯫ ꯑꯟꯖꯂꯤ, ꯊꯣꯏꯕꯤ, ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯅꯣꯏꯕꯨ ꯃꯤ ꯂꯥꯛꯅꯔꯦꯅꯦꯍꯦ꯫ ꯂꯣꯏꯔꯦ ꯕꯥꯕꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯥꯃꯤꯟꯅꯧ ꯀꯩꯅꯣ, ꯃꯁꯛꯁꯨ ꯌꯥꯝ ꯍꯦꯟꯁꯝ ꯑꯣꯏ, ꯌꯥꯏ ꯀꯩꯅꯣ꯫ ꯇꯜꯂꯦꯕ ꯑꯟꯖꯂꯤ꯫ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯃꯛꯏ꯫ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯐꯪꯁꯟꯗꯤ ꯅꯠꯇꯦ, ꯐꯦꯃꯤꯂꯤ ꯐꯪꯁꯟꯅꯤ꯫ ꯑꯟꯖꯂꯤꯒ ꯁꯤꯗꯥꯔꯠꯀ ꯊꯪꯅꯅ ꯐꯝꯃꯤꯟꯅꯩ, ꯑꯗꯨꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯅꯨꯡꯁꯤꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯝꯃꯨꯕ ꯐꯝꯃꯤ꯫ ꯄꯥꯝꯃꯨꯕꯗꯤ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯁꯤꯊꯣꯏꯕꯤꯕꯨ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯤꯗꯤ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯡꯁꯤꯊꯣꯏꯕꯤ ꯃꯊꯛꯇ ꯀꯥꯈꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯝꯃꯨꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯥꯟꯅꯈꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗꯨ ꯃꯄꯥꯟꯗ ꯄꯥꯝꯃꯨꯕ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯏ꯫ ꯑꯦ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯀꯔꯤꯒꯤ? ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯄꯥꯝꯃꯨꯕꯅ꯫ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯄꯥꯎꯗꯝꯒꯦꯅ꯫ ꯋꯥꯊꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯂꯒ ꯆꯠꯂꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯥꯡꯗ ꯊꯠꯂꯤ꯫ ꯅꯁꯛ ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯒ ꯁꯥꯎꯒꯠꯂꯤ ꯀꯩꯒꯤꯅꯣ? ꯄꯛꯆꯗꯦ꯫ ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ, ꯍꯥ? ꯑꯁ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯣꯟꯅꯕ ꯅꯠꯇꯦ, ꯑꯆꯨꯝꯕꯅꯤ꯫ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯏꯒꯅꯣꯔ ꯇꯧꯔꯛꯇ꯭ꯔꯤꯕ ꯄꯥꯝꯃꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯕꯤꯅ ꯏꯒꯅꯣꯔ ꯇꯧꯕꯗꯨꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯁꯛ ꯌꯥꯝ ꯀꯥꯛꯀꯅꯨ ꯅꯨꯄꯤꯅ, ꯀꯣꯏꯕꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯌꯥꯗ꯭ꯔ ꯇꯣꯛꯎ꯫ ꯑꯩꯉꯣꯟꯗ ꯂꯩꯖꯒꯦꯅ ꯀ꯭ꯌꯨꯅꯦ ꯂꯦꯡꯉꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ꯫ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯊꯣꯏꯕꯤꯗꯣ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯉꯥꯡꯂꯛꯏ ꯄꯥꯝꯃꯨꯕꯗ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯆꯥꯎꯈꯠꯇꯕꯤ, ꯂꯦꯝꯖꯗꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯪꯕꯨ ꯇꯥꯟꯅꯕꯅꯦ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯨꯄꯤꯗ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯗꯨ ꯅꯠꯇꯦ꯫ ꯍꯟꯗꯣ, ꯆꯠꯀꯦ꯫ ꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯑꯣꯏ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯐꯠ ꯇꯤꯡꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯕꯤꯗꯣ ꯄꯟꯗꯨꯅ ꯇꯨꯁꯟꯒꯦ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯄꯥꯝꯃꯨꯕꯅ ꯑꯣꯛꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯕꯤꯒꯤ ꯃꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯂꯩꯅꯥꯅꯤ꯫ ꯂꯩꯔꯥꯡꯅ ꯀꯟꯒꯦꯅ ꯀꯟꯕꯗ ꯈꯣꯏꯃꯨ ꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕꯅ ꯇꯤꯛ ꯅꯠꯇꯦ꯫ ꯅꯪꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯈꯨꯀꯥꯞꯄꯤ ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯒ ꯑꯦꯇꯤꯆꯨꯠ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯏ, ꯂꯩꯔꯥꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯃꯊꯧꯅꯥ ꯐꯕꯤ,
Kanagi mikha pondabi saraba kalengi nungsabu ikaiba piduna kallaba leitan mathaktagi thongna leina mimangda awaba uthoktana lesa tamba ngambi leirang leibak leine ise aduga kari kumbadana kusum leini kusum lei haiba leirangse tarai tarai hekpadi natik nati lekhokta tingkhang panbani yudana ba cheksinjau hando nasaktu yengde tukachai pamuba masado sauning boy kari oi tawraga lehawi ngasi fawbada magi flatta kendaba nupi amta yaudri adubu masak yam phajaruba nupi su nataba nungsithoibina ignore tawbada thamoida sauningba ikaibam fawi nang aina kidoge pamuba Siddharth ki nakta changlei aduga chirol tawi sit hayo ai nangi fiancé gi friend se siga dance tawminage masana bi yabro yaba yadaba dance tawminarage kaino nupa singa sidi irang amani ne ado nang yaraba haiba all the best Siddharth ka Anjali ga su dance tawminaraba matungda anchor na pamu babu dance tawnaba stage ta koksili pamuba challenge amaga loinana stage ta kare Anjali gi nakanda famiba Nungsithoibi gi nakta changsilei khuru kudak kullaga hairei will you dance with me mayamdo Nungsithoibi da loini yenglei Nungsithoibi sauning badi lori pamuba na tawriba matawduda Anjali de yengi Anjali su ingi tawrei chatlona yaningda khuttopi adubu mittudi khanani yengliba pamuba Nungsithoibibu laknage khanduna laktana singi amuk khangta thadui Nungsithoibi su dance step ki chance lauraga high heels tuna pamuba gi khongduna netli samga chap yungi nabada ani do dance tawmine haiba wani mitti pura khana ni yengnariba uchina dance loire animak stage tagi kumai pamubadi mana ngamle haibagi matagum nok tana kumai Nungsithoibidi sauningbada masagado thak ni stage tagi hekumakpaga pamuba Siddharth ki manakta fami Nungsithoibi prap pamubagi nakta changlei aduga pamubagi khudangdo tapairaga chingaga mapanda puthoki mapan yore pamubadi Nungsithoibina mabu pamdana tawrini khanduna nofet tawi aduga hairi nangbu ai pamde haidai ha aduga kaigino nangna aibu mapan sida puraisina aise nupi sumba hikraba pamubani khangaba nang ama sumbadi kaisu nate mi amustaba si hairaga Nungsithoibi yet thangba magi khutto pamubagi khazaida thakiba khangaudi masu Nungsithoibigi mihuldu kharadi adum khangbajani nangi wakhalda ise karine na khale nangi flat na somba yaba nupido thoibi aidi nate khangaba matungda amkhana tawradi iti khangan gadabani asi hairamaga chatke tawi Nungsithoibido pamuba khudangdadi paidi Nungsithoibigi phidude yali aduga magi mangdude lepaga hairi nupini yam kakano nasakni na hui de pirong foglek piroi sumlakna bibo wani tukachinga sakto hui de pirafau lek piroi da basaksida natro ngawdana itum ka inina ni sa ha natin oro taba makai hando chatke asi hairaga fi semlaga chatki machine pije yam ka ine ibema nang aina lawdana di toy masi lawwa yaba nupi nate imunga matak maka on kidong nupini pura hingchabi nemi pamuba igi flat ngawdaba nupidi loirabani masi nama soiramani asumna sangit loisinkhre numidang pung 10da pungloi loisile chaba thakpa Anjalina kada changakpada Nungsithoibi leiramdabaduda koiti thirei Thoibi kai chatkrajano ne Nungsithoibidi berendada matomda kappaga leirami Thoibi nangdi sida kaidoriba hima kapira kaidorage kaistaude se kaidorage haiba
Anjali, ai ngasidi mabu yam miss tawi. Mana ngasai kappaga yenglakiba mityengdo ai hauzik su uriye. Oh, nangise malemgi waro. Thoibia, nangbu move on tawre haidai ha. Nang nasana nasabu strong woman ni haizadai. Aduga karigi. Anjali, thamoi se kallagi chamara wasaklabasu mahabu ubada hekta ngamde. Maga igase angang oiringaidagini nungsinarakkibani. Aigi ifamdagi nungsinabagi thajaba amadu marup amagi mafamda leikiba thajaba pulap mangkre. Se to oyare kokchi ani yam khanjiluranu. Ngasi aina thamoi sengna nangi marup ama oina borpi madudi nangna landaba makta oirabadi nangna tariba pisimak nangi nungsibabu munkiba mahaki matakta soidana tabo isanu. Nangna khangliba chainasimak masu khangbo isanu. Aduga thoibia nangbu thamoi sengna nungsijaba nangbu princess ni khanjaba nangi prince charming isorna soidana thabirakini. Malemse nangi damakta matik chade aduna isorna nangi punsigi chapter dagi lathokibani. Don't worry sweetheart, nangi prince charming na nangbu lakpa ngaribani.